ngasi pongkhiba tuan ba Manipuri sipong singdigi maruoibi ipausing myamna thamjigi ahanbada Kolkata ex-serviceman ama mahak Loinabi Machanupa Matup taruk khak-thatlaga Hatkhre Delhi Shrada Maharashtra digi nupi ama maki mapuroibana Matup kuntraga mga thokna kaktuna khatkiba thauduki matung tarakpada Kolkata dagi kilometer nifurom salaga laiba Bairapur ex Nebi ama maki Loinabi Machanupa Matup taruk thokna khak-thatuna halaga marak nakpa area da hondok lambadagi police na phari police ki pauna hairibana Uwal Chakraborty Kauba former Navy personnel ama hokiba November taraga marigi numitang waramda maki Loinabi Shamali Chakraborty say yangkhay Machanupa Raju Chakraborty Elias Joy say kunga mga anisang duna Hatkhre thaudo adu Raju Chakraborty gi examination fee lupa lisung bigi matangda khana sainabagi thaudok tholakpadagi Machanupa sina mapara maukhri me laga Hatkhre Machanupa si ITI satrani Mapa adu Rajuna Chakraborty na mamaga loidana halaba matungda horai sizinaduna mapagi asibak sang adu Matup taruk thokna khak-thatlaga marak nakpa pukri amadalang takhi asibak sangi saruk sing adu plastic bag singda hablongki Machanupa aduna maki cycle da tarurak thokna mapagi asibak sang adu puraga marak nakpa pukri adu langtholongkhibani Miyar adu satakhraba matung mathangi nunganbigi ayukta mama masasang duna police na makoina hatokhraba ex Navy officer adu mangkhre haina missing ama report ama file tokhi ex Navy personnel asi private agency ama security guard oibani mak thabak satkhibadagi halaktre haina missing report adu pali adubo thagdok thokraba matung humnigi matung November 13 ta asiba haksang sing adu marak nakpa pukri adu da tawkhalakpadagi police na recover tawri Loinana makataba investigation mama masadu fortkibani hari asiba aksangi makhonganina manak naknaba patahaudi langthukpam area dagi phangki aduga kok amasum chakhawgi saruk sing aduna pukri adudagi tawkhalakibani makhut ani adudi hauju pawbu phangmangamdri pharaba mama masa nemak numit taraga ni thoinigi police custody tari mar lauthakre suhairi atopa paw manamo UP da nupa mana maki girlfriend Matup taruk thokna khak-thatlaga Goa langtharambadagi su phare hari UP gi Azamgarh nupa ama maki girlfriends Matup taruk thokna khak-thatlaga Goa thadarambadagi police na phare thaudo adu scenery ba 21 Prince Zadabasi mahak na Hatkhre nupi edu gi mako adu police ka loina na recover tawba lakpada nomai kapna badagi panduna sokla hari police ki pauna hairibana mihat adugo mari leidana Zadab hairiba miye si hoki pathang janumita phakibani pharaba miye du police na puraga victim adugi mako adu recover tawba lakpade 21 aduna mapam adu losilamba country made pistol ama sijinaduna police tamna numai kapsalakpa mapam adugi na thoktuna sien khina bohona bada police ki numai na panduna sokibani sohairi haukiba November taraga manga local gi miye singna Azamgarh gi Pasimi village leiba Goa amadagi nupiga sibak sangama tawkhalakpa ubadigi police ta paw piraba matuna miye du phabangam kibani shiraba nupi asigi maming Aradhana kawi mahakna Goa sida siduna lerama matamda masa tangkhaya amadi mapi thonglamde yadap nupi asi sei khargi mamang nuksinaram laba matung atopa nupa amada mayim pankibadigi yadap na mamana bamaga loinana mihat ladu satakibani yadap nupi edu Matup taruk thokna khak-thatlaba matungda polythene bag amada hapsilaga Goa du langtakibani adugo akakpa mako adura mapam adurigi khara lapna pukri amada langtharam khibani haide hen su pawsna pali amaromdana Indonesia da magnitude 5.6 yon yuwa hakhibagi thawdok ta miyoi yangkai ka taruk sire Indonesia gi maruoiba island Zabar magnitude 5.6 yon yuwa hakhibagi thawdok ta miyoi yangkai ka taruk sire dugo sa humlomna aso apanang lehain official report amagi matungina phongdorakli ngasi Zabar yuwa hakhibasigi epicenter asisu Sihanju gi west Zabba town mananang na lay magnitude 5.6 yon atin mamatam Indonesia gi Zabba yuwa hakhibaduna maram oiduna maram oiraga high rise kaya amas building kaya amas amangata tokle Hauzik yuar habagi thaudo adur aso apan nang laba miyo sa humrom hena hospital pukatuna lekanari makoi singadu ki manungda yumgi ate akai marakta nansinduna lerambadagi saru fracture oiba miyo kya asu yauri henasu Sianju administration gi head oiriba Harman Swarman phongdorakli TV broadcaster kharadadi Sianju da leiba building kya gi yumthak ningkhairi leba asigi
Meteorological Agency na section overall period no haikibada yuar hakibagi thawdo adu sikiba miyoi masing makatana hengalak yana lei hadi haujik su makatana yuar hakibadu matung tarakpada after shock kayama thokpa yabana maram oiraga building mapana tholoraga miyoi sing leina ba Indonesia gi Meteorological Agency gi head oiriba dawi ko Karnatiwana report sing phungthokli lawyer gi senpam pai masai sai kungani to suraba Mayadita Hualugi Oina Jakarta Ladipa building you are Harakpagi, mi pai Puraktuna Senturakpagi, Paudomut Nahon Tamki, Magna Tabak Shu to the Lady Ada, Laymai Nilaki, Ahan Madadi, you are Habigi Taudu, Kalam Kitabagi Tapna, Kanchilakpagi, Yumnasim Ninkairakpagi, Ahopamokul Sintawa Panki, Hausuma Kok Nauri, Loinamaki, Kong Singadu Taragamari Subamatolgi, Sientakna Honavada, Laiteki Vidagi, Anaba Pukli. Your hakibagi thawdo dugi matungda nupi angang kaya mapana sintok naraglaga laiki Indonesia gi lebas your habagi thawdok sing tuina thokli mapamani masi maru oina tectonic plate collide oiriba Pacific ring of fire gi manungsana leibanani hari English ngani kunga mathugi January thar magnitude 6.2 yauna Sulawesi Island your hakibagi gi miyoi sa marom hen sikiba amadi miyoi sa kya yum makai lehen kidraban hen su paus na phungdorakli Atau papa omana MP da Rahul Yatra manung na bom pokayan gani haiba miedu masakangli phana bohonari police Mamang sayul da Madhya Pradesh ki Indore da hujik sathariba Congress ki Bharat Jodo Yatra manung na bom pokayan gani amasung party ki lusing busing Rahul Gandhi amadi Kamalnath Hatkhre haina aki tuzuma pohanba city tharakiba mi ni haiba du masakangli amasung mak phana ba honari haina ngasi police na phungdokre city edu English singa maga samapan ga marfuga marigi anti-Sikh riot aduga mari leni November 13 Indore gi Zuhi area da atum ahawga loinana city edu tharakhibani kariguma Gandhi na lusingduna Leibakse matungna sanaba konariba yatra si Khalsa stadium da leptrabadi bom pokhayan gani masuma amadi Madhya Pradesh Congress ki president not Hatkhre hain ki halakhi hanisu police na ki aikoina city edu tharakhiba mi edu masakhangne mas mahak picture fangle akoina mahak pu yengli hain Indore Commissioner of Police haisi Mishra na permission aki mi edu koisa setunu lairi ama sumana tungan district singdagi asaba ming sizinaraga city thabagi thabak tawri hain su Mishra na aki akoina event yatra si soingamandana mapung phabmungak sel tawgani haibagi thajaba piri hain su commissioner duna su haidi loshilakpoina to papauna Bangladesh tagi cookies mezo sani hena Mizoram na sangsilakli official Bangladesh Army amsu Caucasian National Army KNA gi marakta khulai gi muknaba tholakpadagi Bangladesh tagi mi sani hena Mizoram gi kha thangma sarukta leiba Longtalai district sangsilakli haina official amana ngasi phongdokre Bangladesh ta leiba ethnic Caucasian Mizo community na semba political friends ama oidiba Caucasian National Friends KNA ki army wing ama oidiba KNA na yumlonari leiba sida community asigi ngaksel amasum tongan ba state ama demand tori Official duna hai nupi amasum angang sama kunga mga yaw na Bangladeshi saniga humdraga mari makoigi Bangladesh leba kungang sing thadok turanga sinuminang wairam Longtalai district ki Semina Sorada sensilakli masihanda Bangladesh Rapid Action Battalions RAB amasum KNA gi marakta kuthoknarakpadagini Caucasian Mizo community ki Bangladesh national sing adu kungang tareti ki awang nungpok state asida sangjapam launaba sensilakibani haina sumangna ki District Administration amasum NGO singna makoida miyoibigi minung sigenglaga relief ki polam kya pikren sumangna ki amarumda zo reunifications organizations zorona Caucasian Mizo community ki misam singna Bangladesh Army attack sa tarkiba dukan nem tawri Mizo group basi India Myanmar mas Bangladesh ta laribasin ki Kuki Mizo tribe sing punchina bagi damuk thabak tawri bani KNA gi matakta joint operations sa thana bohonari aki Bangladesh Rapid Action Battalions amasum AA gi combined force na Saikyang amasum masiga lonaba khungang sindi attack tawri amasum misam mapan phak rene suklem tawri hausko nadi myam paw situ matang sa sinjar gi amasum myam puna sona update ngaminasi